Cancer Lainadagi Mangjounana Ngakthokhouba Ngamgadaba Cheksin Thourangsing Khangminnasi Containasi Huyanan Pau Pau Sege Lauksing Pukai Kalamdagi Laukhatsavane India da cancer Lainagi Masing Hengalakbadagi Khudong Thiningai Oiba Piba Mama Mayok Narakadaure Indian Council of Medical Research ICMR India Cancer Report Matungina Nupa Nipan Khudingi Manungda Amasung Nupi Mapan Khudingi Manungda Ama Punsigi Tangkak Ama Natraga Amada Cancer narakpa yabagi phibam lai haire report aduna haike kumja 2016 da cancer gi anoba case lakh taraga mari lising yangkhai amasung kumja 2020 dana case lakh taraga taret lising ahum hengalak nei sahi asigi manungda cancer na maram oiraduna India gi miyoi lakh ani ga lising kuntra ga taruk sihelagani hainasu report aduna phongdokhe sahi asigi manungda nauna thengnar ba cancer gi case chada tara lakh amaga lising yangkhai rom breast cancer ne Mataw asum na cancer makal khudingmaki manungda breast cancer na makok ithang thang na laire. Matamamata khwaidagi masing yamna thengnaramba cervical cancer na hauzik ahum subada laire. Lungs cancer na ani subada laire. Cervical cancer ki matangda paksan na vaccination program paikhatpaga loinana mipum khudingmak wakhal tahanbadagi cancer makal asi masing hantaraklabasu hidak managi polam sizinabadagi atay atopa cancer gi case chada kuntra rom hengalakle haina ICMR gi Dr. A Nanda Kumar na phongdokhe nupi singda breast cancer na khwaidagi changwang ba thengnarabasu nupa gi oinadi mouth cancer na khwaidagi changwang lamme lungs cancer na ani subada lai haire cancer makhal animak hidak managi polam sizinabadagi wairakpane masigi hek mathangda nupa nupi animakta khwaidagi changwang na thengnabade gastrointestinal cancer na wairamme All India Institute of Medical Sciences AIMS ta Oncology Department ki head oina lairamba Dr. G.K. Rat na haike nongsublom ge saksa yuthak matau tamlakbadagi Indian nupa singna cancer gi sang wangkhalakpane khudam oina hairabada laibak asigi miyoi ayamba uhai wahi amasung mana masing chabagi sang hantharakpaga loinana sanga chabagi sang wangkhalakle amaromda Massachusetts General Hospital Harvard Medical School amasung Harvard T.H. Chen School of Public Health ke researcher singna haike Madudi chang nai na hakchang sajel tawbaga loinana yu thakpagi hainabi thadokpana chingba punsi mahinga mari lainaba Cheksin Thourang laukhatlabade cancer gi case chadani furom Mangjounana Ngakthokhouba ngamgane researcher singna haike yu thakpa masung maikhu sizinabagi hainabi thadokpaga loinana chang nai na hakchang sajel tawduna body weight hantha labade cancer gi case ayamba Mangjounana Ngakthokhouba ngamgane Malem gi tongan ba mafamda leiba nupa lising nifuga taruk chahumga marfudraga mapan amasung nupi lising marfuga mapan samngaga humbudraga tareta study satharaba matungda wafam ase khanglakpane Journal of American Medical Association JAMA da phonglakiba study gi report na haike mipum khudingmak chaksa yuthak phajabaga loinana chang nai na hakchang sajel tawduna punsi mahing semdoklabade cancer gi case ayamba Mangjounana Ngakthokhouba ngamgane Article ase reliable source da yumpham oiraga phongbane adubu masina medical professional singge pautaki mahut sinana bahona badinatte aroibada tabiri bapumnamakpu thagatjare